ꯌꯨꯉꯧ ꯁꯨꯡꯂꯝꯕ ꯃꯐꯝꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯥꯗꯥꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯎꯔꯤꯄꯣꯛ ꯃꯅꯤꯡ ꯆꯩꯔꯣꯜ ꯂꯣꯛꯇꯥꯛꯀꯥꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯃꯤꯇꯤ ꯑꯃꯁꯨꯡ ꯀꯥꯗꯥ ꯎꯔꯤꯄꯣꯛ ꯌꯨꯅꯤꯠꯀꯤ ꯑꯈꯟꯅꯕ ꯇꯤꯝ ꯑꯃꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚ ꯑꯃꯗ ꯌꯥꯝ ꯆꯥꯎꯅ ꯌꯨꯉꯧ ꯁꯨꯡꯂꯝꯕ ꯃꯐꯝ 4 ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯀꯥꯗꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯟꯗꯣꯡꯕꯝ ꯑꯅꯟꯗꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯌꯨ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯌꯨꯉꯧꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯨꯒꯥꯏꯗꯨꯅ ꯑꯃꯗꯤ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯐꯣꯡꯅ ꯌꯨꯉꯧ ꯁꯨꯡꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯣꯟꯅ ꯌꯨ ꯁꯨꯡꯕꯒꯤ ꯑꯌꯥꯕ ꯄꯤꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯃꯅꯤꯄꯨꯔꯁꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯂꯧꯊꯣꯛꯂꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯛ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯗ꯭ꯔꯦ꯫ ꯑꯦꯛ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯦꯛꯁꯥꯏꯖꯅ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯑꯣꯏꯅ ꯈꯣꯝꯒꯠꯇꯨꯅ ꯃꯔꯅꯥꯏ ꯄꯣꯀꯦꯠ ꯆꯣꯟꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯕ꯭ꯔꯥ? ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯣꯡꯃ ꯌꯨꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕ ꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ, ꯁꯣꯟꯗ ꯅꯥꯗꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯀꯤꯕ ꯐꯪꯂꯕ ꯊꯥꯛ ꯑꯃꯗ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯌꯨꯒꯤ ꯏꯄꯥꯛꯇꯒꯤ ꯀꯟꯖꯅꯕ ꯄꯥꯎꯖꯦꯜ ꯁꯦꯡꯅ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯊꯤꯡꯅꯅꯕ ꯃꯁꯛ ꯊꯣꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯁꯦꯟꯁ ꯄꯤꯗꯨꯅ ꯌꯨ ꯁꯨꯡꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯄꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯥꯟꯅꯕ ꯊꯧꯑꯣꯡꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯥꯡꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯗꯥꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯃꯌꯥꯝꯅ ꯁꯦꯡꯅ ꯈꯪꯉꯝꯃꯒꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯊꯨꯒꯥꯏꯕ, ꯍꯩꯗꯣꯛꯄ, ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕ ꯃꯌꯥꯝ ꯊꯣꯛꯄꯗꯨ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨ ꯎꯔꯝꯃꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠ ꯁꯦꯡꯕꯗꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯃꯣꯠꯁꯤꯡꯗꯨ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯊꯦꯡꯛ ꯌꯨ꯫